जुलाई कुंथ्रा की सजवा जेल मिसे के थौदोपो मैजिस्ट्रेट इंक्वायरी तौने बखंगन क्रे जेल एडमिनिस्ट्रेशन असोब यावनबदी एक्सल लखटकनी हाइना होम मिनिस्टर गखंगन फोंगदोखरे येलोमी कंजनबगी बिल सेमनब दिल्ली सतुना लॉ डिपार्टमेंट अमसोंग सुप्रीम कोर्ट के लॉयर सिंग उनरबगी रिपोर्ट लैरे अथवा मतमदा ऑल पॉलिटिकल पार्टी अमसोंग स्टेक होल्डर्स सिंग तानरगनी हाइरी सेल थोंगी फिबम फत्तबना रियो ओलंपिक्स दा सर यागदोरिबा मणिपुर की ओलंपियन तरुकता सेल की मतेंग पिबं ngamdre हाइना यूरोपियन स्पोर्ट्स डिपार्टमेंट फोंगदोखली मणिपुर हैंडलूम डायरेक्टोरेट लाइहन बसत गवर्नमेंट अयाब पीरे हाइना कामस इन डिस्ट्रिक्ट मिनिस्टर गोविंदास कोथौजन फोंगदोखरे फिट ओइदरे हाइरंबा लोवांग समोंग की सेंट्रल होमबो फिट ओइरे हाइबगी ऑर्डर करना थोकलिबनो हाइना पाउंगसिन हंगबा वहांगी पाकुम सोशल वेलफेयर डिपार्टमेंट पिबं ngamkidre मणिपुर नेपाली सिंह निंगथौ हाकतगी सिटीजन्स ओइदना लेरकली अदबो स्टेट असुगी येलोमिनी हाइबदी असुम वाफम ओइरो हाइना यूसीएम फोंगदोरकली मैम खुरमजरी अदम बस इम्पैक्ट न्यूज़ नि तखलम श्याम कनाइना हौजे पुंजा सी फावगी मरुब पाव म्याम पीजरी सजवाल सेंट्रल जेल थोखिबा थौदोक अदुगी मतंगदा मैजिस्ट्रेट इंक्वायरी तौननबा खंगनख्रे था अमगी मनुंगदा इंक्वायरी रिपोर्ट लाक्लगनी करिगुंबा जेल की एडमिनिस्ट्रेशन दा असोबि यावरमनबदी एक्शन लखटकने हाइना होम की फम्स पूरीबा डेप्यूटी चीफ मिनिस्टर गायखंगन फोंगदोखरे ngasi all secretariat laiba deputy chief minister ki cabin da paumi sing unaba mada gaikhangamna hai report ki matung ina thodo adu laikhidraba thang million jau yusuf amasung abdul salam haireba mi ahum asina saudi arabia gi loan amasung india gi lol sing tamnana ba makoi ahum laiminaja gi haina haijirakpadagi sayisigi july kulumdoidagi makoi ahum laiminana ba ayaba piki bani haiki लोनना इखंग खंगौदना हौकिब जुलाई कुंथ्रागी नोंगालमदाई पुंगमरोम ताब अदवाइदा मखोई अहुमना लेरिब सेल अदुदा लाउ खोंग ताबदगी जेलर्स सिंगना येंगलोबदा थांग मिलियन जौ सीदुना लेरमकिबनी अमसुंग यूसुफ अमसुंग अब्दुल सलाम हाइरेबा मियो एनी असिनि अतोप मफमदा पुथोकनब होनबदा मखोई अनिमक सेल मनुदगी थोकलो हाइबा याखिदे लोनना जेलरना पीबा लिसै अमा मखोई अनिना मुंदुना जेलगी इलेक्ट्रिक बल्ब थानबगी ओयरदु लौथरगा आयरन बारदा समनहंदुन अतोप मियोइसिंग संगलक्तनब होनखि मंगा सुबा आईआरबी के पर्सनल सिंगमदी जेलर सिंगना ब्लैंक फायर तौबन सिंगब कया तौरबसु मखोई अनि थोलो यादबदगी अयुक पुंग मरिग मिनिट मंगारोम ताब अदवाइदा हैंगांग पुलिस के ओसी लाक्तुना महा के सर्विस नोमैना काप्तन सेल की गेट की सो अदु थुगाइखि लोनना मखोई अनिमक सेंथोरक्तुना सजवा जेल मनुदा लैबा पुखरी अमदा सोंगथखि तंजादुना अतोप सेल सिंगदा लैबा जेल इनमेन सिंग न थोंग कौहाइदुना थोलक्लगा अपाई अपाई पोट चै सिजिनदुना मखोई अनेब फुदुना हाटखिबने हाइन रिपोर्ट असिन हाइरी हाइन गायखांगमना फोंगदोखि नाकलमना यूसुफ अमसुंग अब्दुल सलाम हाइरब मी अनि असिना डिपोर्टेशन अप्लाई तौरकपदगी होम डिपार्टमेंट हौकिबा चै 2013 की एप्रिल अनिदा मिनिस्टर ऑफ होम अफेयर्स दा प्रपोजल थाखरे अदबो ngasi फावबा मदगी पाकुम लाक्तरे अमसुंग जुलाई 19 की थौदो अदुगी मतंगदसु मिनिस्ट्री ऑफ होम अफेयर्स अमसुंग एक्सटर्नल अफेयर्स दा खंगनक्रे हाइना सु गायखांगना मखाताना फोंगदोखि फॉरेनर अनि से मसी डिपोटेशन की दमक मको अप्लाई तौरे अरमदुना होम डिपार्टमेंट ना मदगी प्रपोजल दो अखोय मिनिस्ट्री ऑफ होम अफेयर्स दा 2014 की अप्रैल की तारीख अनीदा थाखि डिपोटेशन तौनबा अदु हाइदिबा साउदी अरेबियन नेशनली क्लेम तौरिबा अनि से मसी एक्सटर्नल अफेयर्स मिनिस्ट्री गा कोऑर्डिनेट तौरगा मको साउदी अरेबियन लेबाकता चे थारकांदा मखोइन हाइजरक पदु तुंगे नखोइ फॉरवर्ड तौना इरे अदु होजिक फाउदा मदगी रिप्लाई तो लाक्ते Meanwhile, the state government has informed the Ministry of External Affairs and Ministry of Home Affairs regarding the death of 2 foreign nationals to take up the matter. नाकलमरोमदा येलोमी कन्ननब अनोब बिल अमा सेमननब दिल्ली सतुना लॉ डिपार्टमेंट अमसुंग सुप्रीम कोर्ट के लॉयर्स सिंग उनरुबगी रिपोर्ट लैरे अथवा मतमदा ऑल पॉलिटिकल पार्टी की मीटिंग तौदुना मोट लौरगा स्टेक होल्डर्स सिंगा तानरगरी हाइना डेप्यूटी चीफ मिनिस्टर गायखांगमना फोंगदोखि सजवाल सेंट्रल जेल की थौदो अदुगी मतंगदा पाउमी सिंग उनबा अदुदा पाउमी सिंगना हांगबो वाहंगी पाकुम ओइना गायखांगमना हाई अनऑफिशियल ओरबसो जेसीएलपीएस सोसामपुर की जेसी अमसुंग तोंगान तोंगान बा सिविल सोसाइटी ऑर्गेनाइजेशन सिंगी मिहुत सिंगा उन्ननब सिली ngasi maksu numidaang waram pumanga taba adwaida se minister bangloda anoba pilasi ki matangda khanaki hairi Delhi da koi law department ki official sing thei thei kha khang hai sing ta supreme court ki lawyer sing kha
unaruga halapasu leire adugi chi dusu ana tawraga yam thuna masi silloira kanda all political parties meeting asu masi se makona kana draft tori vote ase masi amaka thoaga khanna base matho tagadan khale masi yarani ko harba kan civil society mayam adige stakeholders mayam se khanna masi unofficially koi mi khara assign tawraga una khotna base tawhole maru JCLP kangu leaders sing ate una khotna base instance lejare Manipur lenga ki sel thongi pibam phattabana maram oraga thasigi mangadagi hauduna pangthokadoriba Rio Olympics ta India gi mot sinuna saru yagadoriba Manipur gi Olympian tarukta sel ge tengbang pibam ngamdri haina UDAF and Sports ki commissioner Hawaibam Dilip Aish na phongdokre adabu game asida medal lawrok sandaroi singi damaktadi mamang da pikeba incentive ki senpham dagi hena pinana ba khadari haina DIPR complex ta pawmi singuna bamada Hawaibam Dilip na phongdoki more or less government ki decision lay it is very respectable amounts considering Manipur's financial position and we'll be notifying announcing my process khara finance ki nuwas ki magi ai ngasi pandhopada preempt to hai ga do lay but it is very Manipur level ki di nahamu ki mericom da pi gi bada ki kitang jo scale up to re haraga we are ready it's my decision khara you nu khoi khara lay ga government ki and notice tapna lakwa mi masing ju khangba but Rio is not yet started. So by the time we come, we'll be all ready for a big reception, and hopefully some of them should win very glorious awards. DIPR complex ta pawmising unabagi tharomadu mahana makha taraduna haikibada Manipur Sports University sananaba Manipur lengakna ekar som kuntratur kilam kusinakre University asi linkat pada bill ama pass tauduna ekta ontokba mathau tai India government ki maikaidagi athuba matam ekta ontoktuna thabak haunanaba honargani haina su thajaba pirakle Manipur Sports ki iho hena chakonnaba district khudingda Indo Stadium yawba sports complex amam sare ayamba na saba loiduna athuba matam sangana ba thaurang leire Amaromda Kumalnapak Sports Complex Manungda Lanai Musingna Lam Kopsin Bayangna Lenga ki Loishan Khara Ladiba Asiki Matangda Impact News na Excel Logadra Hangwada IRB Kem Amadi ADC Office Natana Lam Kopsin Mathoina Laiti Haina Kumki National Sports University se mayam na khangbi duni season gi working season lakpa da hogda hongning magi moi kari ai ni mindset lay aduga akoina su kana taksili base bill lama lay kogi national state sports university set up tawda darkar lay risi bill lama pass to masangi ek on thopa ek ki makhada ni kogi si set up tawr ka dorip se adana lamdu gi wanga ta natabada India government su ek ama pass to gi kitang adugi ngai na bam lay madu moy yam thuna pass to no bonara ge ba ama koida thajab piri Manipur State ki oine additional director amagi makhada handloom directorate ama lehena na basat government ayaba piri haina commerce and industries minister Gomidas Konthaujan phongdukre wafam singasi handloom promotion council Manipur sinduna taratrek suba set handloom day tharom mezo khudale Manipur press club ta pangthoki ba aduga mari lenena phongdoki bani Minister Govindas Nahai Landamasi handloom promote taunana bamadi hena organized oiba sector ama ohenna ba sat government tongan tongan ba policy program kaya paikhatli nupi sing tagi thabak ni haina khanaramba fisha lon sa gi lamda nupa sing ba pungning singsilli lonena commerce and industries department na nupa fisha ba khara training piri lonena makhada na training pinala bagi pandam thamli haiki Union government ki anoba policy amagi matung ina India pumagi oina handloom park kunma thoi lehena ba thaurangli masida state asigi oina singamati tamgi oina handloom park ama soidana phangani haibagi thajaba state government leiri state asida pothok liba handloom ki pothok singasi quality laina pothokpa ngamgani haiba wakal lamdam asigi miyamna lerabadi Union Railway Ministry da haijaraga state asigi handloom ki pothok mapana thana ba kota loba yagani haina minister asina makhata ki ngasike thormadu ko mari lenena mioi ni funi thoida handloom promotion award su khusinaki ibai pu dagi chakhudra lakaba yum amada iyong amaleba yum amada laiba khogi ima oi bising ichi oi bising ichen oi bising si fi sawa haitaba yadaba dona khogi thaina dagi lejer bi posing asi mahan dana ba haidana department asi
amuk semdo ko matamda additional director handloom haiba ama create tawba ya biduna masidi additional director hana deputy director madu additional director handloom bi phamma ma create tawba haraga director cha manana function tawba ya gani Social Welfare Department के मकोक थोम ऑफिशियल सिंगदा डिपार्टमेंट असिना तौखिबा असोइबा अरानबा थवंग अमगी पाकुम पिबंगम खिद्रे DIPA complex सथरिबा लेंगा के लोइसंग सिंगा ऑफिशियल सिंगा पाउमी सिंग उनबगी थौरम असिगी Social Welfare Department के ऑफिशियल सिंगा उनकी उनबा अदुदा डिपार्टमेंट असिना लोवांग सममदा लाइबा फिट ओइद्रे हाइदुना लाइबा सेंट्रल होम अमबो फिट ओइरे हाइना डिपार्टमेंट असिगी मकोक थोम ऑफिशियल सिंगना ऑर्डर थोखिबसी करम तौरिबनो हाइन हंके वहां अदुगी असुमा पाकुम ngasi unaba aduda saru yakiba department asiga official singna piba ngamkhidre unaba aduda saru yakiba department adugi principal secretary ke Moses Salayama song director El Nabakishore Singana so pakum piba ngamdana hanglakiba wahang adu record tausille kari tawi yabage muna yingsingi haina khumke Unaba aduda Director Nabakishona Department is an all age pension scheme fastened with disabilities angang sing integrated child protection scheme tola tarabanu pi singi damakta center masung state na paikal aliba scheme singi mai pakna sangsin bagalena scheme sing asigi kanaba miam da piri haina fongdoki hai itu pasal order mana food ko jo education to ya ko dida adida amu pigi ko se lagu se education to ba si in the matter of kanoni dida adi kita mana betul kita lagu se education to ya ICS kone macam koi bro ni phum do da je na CTPO among the lai na koi mana makin pesa lai koi ro sin se koi kin na le mana na koi basic education supplementary nutrition program, some liquid gas, nato. Semana, some of the activities Manipuri United Gorkha People's Front Kawalup Amalay Haibagi Kodam Sangdam Subsanalay Purup Amatana Apipo Wakalon Yumpam Oerega Administrative Division Gidamak Demand Tawiyari Haina United Committee Manipur UCM Tamlakli Wafama Singas Lampel Pat Laiba United Committee Manipur UCM Sanglel the Palm Sing Unaba Amada Committee Asig President Elamam Johnson Fongo Kibane Elamam Johnson Hai Lamdamasig Nepali Taba Mapam Karda United Gorkha People's Front Kaba Lup Amalay Haibagi Wafam UCM na Tamkibasi Asum Wafam ne State asida furup kayagi miyoy kaya ama ningthaw matamdagi lamdam asigi nagarik oiduna directly adabo UCM na yai aduba miyoy sing asibo state asigi yellow mini haiba asum wafam oiroi Manipur da ing kumjali singoma chamapan kun aduaida Nepali furuk ki miyoy kaya Maharashtra in council gi makhada leiba foreign department the tax piduna leraki English no chamapan futareta Maharashtra Bodhisandra gi matamda Manipur Naturalization Eki Makada Nepali Forum Kimio Yauna Mapanaki Lakpa Mio Kaya Ama Manipurgi citizenship Piki Tungda Manipur India da March Taurubamatungda Foreigner Protection Area Eki 1958 ki Section 1 Clause 3 ki Matung Inna Nepali Forum Kimio Yauna Mapalam da Sanglaba Mioida Tamlamba Ating Malok Kibana Masing Yamlaba Mapan Mio Kaya State Asida Sangsilaki Tungda Lising was Apple Humudrani Panda Haidi Egasi Amuk Emen Tauki Lising Matsaplo Humdrani Pani Matunda, Sanglapa Nepali Pumba, State Asina, Foreigner ni Haina, Trade Taugani Haina, Elamam Johnsona, Makatana Tamki. Manipur Lairiba, a Puna Magna, a Kogi, Aigi Puruki, Magi Puruki, a Kogi Puruki ma, a Kogi Kangugi, Tongan Badugumba administrative line, Amada, a Koichatanabase, UCM na, Nasi Power Laolai, Haiba Wakalon Nasida, Masagi peaceful coexistence, Haiba, Wakalon Sida, Ekoi Manipur, says Hagar Lakan and Nasi Power Lapani, Aduna. Masagi political aspiration koi madu enhance onaba chakonnaba honaba matamda furup kangluki oiba ekoi marakta administration gi division gumba adugumba gi demand to bokot pase ekoi tobiganu madu gi mayokta ekoi UCM amasung Manipur miyam laigini haiba wafam madu koi ngasi na uning sing jeri Pigliba angang sing mama samo fan lehen bag amasung selama di mata mangandana mama ubi sing namadi nauna mama oigadabo singna masa singda komlang pitapagi hainabi thambiu haina Social Welfare and Cooperation Minister A.K. Mirabai na appeal tawrakri Social Welfare Department sinna GM Holda breastfeeding eki to sustainable development haiba thimda pangthokiba World Breastfeeding Week lisngani
taruk haudoqpagi thoramda minister na wafam asi phongdokibani thoram adu da social welfare department officials singa masung anganwadi workers singna saru yaki mama ki khomlang thakpana samaja nakal ahum thokna kanaba pi haibase ai maram jageba mama ki khomlang pithakpana anangda masamo thana jami na da yekana jami loina hiram kuding mata growth da oiro mateng pani loina da brain da oiro haba mati brainy oiba I quit wangan ba masina timba digidi masingan kainin da ba yang na da yekaba masamo oihen ba number 1 Breastfeeding Promotion Alliance of Manipuri amasung masalai ba ani su kusam naduna sayola masub na pangtukadoba World Breastfeeding Week haudokre haudobagi thoram aduda resource person kayana mamagi khomlang pithakpagi kanaba singi matangda miyama bahap tahange thoram asinga mari lenana booklet amadi leaflet su yenthoki phongdoki social welfare amasung cooperation minister AK Mirabaina hauzik mamagi khomlang pithapagi sangasi sada kunthra taret khaktani mama singna khomlang pithapagi sangasi sada chama da chama ohensi haina thamki ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯈꯦꯠꯅꯕ ꯂꯩꯔꯛꯏꯕ ꯃꯆꯥꯒ ꯃꯃꯥꯒ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡ ꯋꯥꯠꯂꯛꯂꯤꯕ ꯀꯌꯥꯁꯤꯡ ꯑꯁꯦ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯆꯥꯗ ꯑꯁꯤꯒꯨꯝꯂꯕ ꯈꯣꯝꯂꯥꯡꯁꯦ ꯄꯤꯊꯛꯄ ꯋꯥꯠꯄꯗꯒꯤꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯆꯤꯡꯅꯔꯛꯑꯕꯅꯤ ꯃꯁꯤꯁꯨ ꯔꯤꯂꯦꯇꯦꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯏ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯃꯥꯒ ꯃꯆꯥꯒ ꯉꯁꯤ ꯃꯣꯠ ꯃꯥꯟꯅꯔꯛꯇ꯭ꯔꯤꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄ ꯑꯩꯈꯣꯏ ꯈꯦꯠꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯒꯗ꯭ꯔꯥ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯒꯗ꯭ꯔꯥ ꯐꯤꯖꯦꯠ ꯆꯥꯛꯆꯥ amadi sakchai thakji khenarapoi matungina ngasidi lamchat sajat ବ୍ୟବହାର ongang sangang dasu ahong mayam ama laeba Zenems ki director orama Professor M Syamona Medical Institute asibo horan kaithel onthoknana ba silam le haina Indigenous Peoples Association of Kanglaipak IPAK Secretary General Prem Kumar Pebamna maral sikre ngasi kaisampata lai IPAK loisangda pangthoki ba pawmi sing unaba amada Prem Kumar Pebamna lupali sing kontramapan piba bed site monitor amada lupa lakh ani lising nipumapan ga samnga pi haina hospital asigi bed site monitor nipugi supply order MS Manipur Medical Equipment Traders ta Professor M Syamona sanction authorized tawramba thengnari haiki hospital asigi khutsukhulai leibada Professor M Syamona posak singasi mahakayanaba farm amada supply tawhanduna leitalai anai laying da sinagadaba yamnaba senpham sing manganana ba hotnana ba thengnari haina makna maral sikhi Mangna makha taraduna Professor Syamona authorized tawrumlaba sanction order asi Zenems authority na ayaba pithok lamba tarabadi Zenems ki mayok ta khongjang kaya sangsingani haiki nakalabramda ipa ki volunteer singna thigatlubada lupa lakh konithok lising yankai humdoi ga chamnga humdoi piba hospital asigi forensic medicine department gi ISPLC chromatography machine asibo Professor M Syamona lupa lakh humdrani thoi lising marifu taret ka satre marifu taret pi haina sanction tawramnaga case loisin ki ba thengnari haina su maral sibu wafam kaya thamki Forensic medicine department hajik sinariba HPLC chromatography aina machine am ka hajik sinai lairiba rate si 22 lakhs ka 53000 ga some fraction khar lai website monitor gi issue je loidingai marak sida hana gi director oiramba Dr M Samo Singhana machine asigi course ki against the mahakna 72 lakhs 87787 50 lakhs hengal aba madungda haiba amount asi mahakna sanction dor madungda case ki check payment tawthoga masigi pochi lotion gre yamna araiba mongda mahakna masi sanction tawraga lairaba amadi jenemsi anabjinga leigidaba paisasing makoina moigi farm ba manaraga mokoi angam mathong yang manaraga kamai dawna moina lotion gibno haibaje masi lebak mayam gi question ma oire Zenems na hauzik lairaba singol lemna layamagi thabak ama sathariba si lanai gi oiba sel natraga mingsat tanaba nate haya authority gi ayaba yawi amasong masigi tonganba phallai maramasina aki akhang nangan bigano Zenems mathau pangthopada free zone ohen bi haina Zenems ki director Dr Laishram Devian appeal tawkre Devian makha takibada asinguma project asina doctor patient relation asi imung manungumna nungsinahan ba purak pangamgani hospital asina hana patient tarani thoi layengduna discharge tawkre taruk amana hospitalized tawduna leiri laibak thibadagi ani amadi laikidre makoina laikidabada patient party na doctor singda saukibasu laikide maramdi makoibu layeng bada Zenems na kanna honaki
asumna patient amasung doctor ani gi marakta cooperation amadi understanding lainaragadi yamna fagani haiki wafama singa si jenims ki lem laying bagi project asida nepram sagai apok payai falub sawanman nepram enjo laina laikaina sialgi mateng pangba lakpagi tharum amada director na phongdokibani mangna makata na phongdokibada ngasigi asumna hanaso wall fitness center singjamai singa mathak masumamadi haingang kendragi MLA NBD nasu selgi mateng panglama laikre makata na kanagoma lanai miu sing natraga organization amana mateng pangbirakani haibagi thajabasu lai haiki masigi sumathakta state asida government ke thabak tawdaba sing narakpa matamda Manipur State Illness Assistance Fund haiba ma laire masigi damata patient adu voter natragana Aadhaar card kalone na BPL card su pigadabani fund asigi makhada lupa lak makai fawba phangba yai masida sundatana lanai pharmacy singdagi hidak laikibagi fawba reimbursement ki khodong chaba lai haiki tongana lanai gi ming chatan ba lanai gi senong tan banate masi akoi society gi koi sarkar gi aya ba yaurga masi higher authority aya ba yaurga masi koi surgical ke masi kaya masu tawhrabani sumai togna mathang koina koi health care system asida koina angamba jenims ki site gi tawjage na koina plan kya leijari masina maram oirakanda any kind of public sector aduga any club any organization na koi jenims na tawjariba thabak singa se support tawbiu ko jenims sibu aki akhang lehenbiganu free zone jenims free zone koina pura freedom oina koina ana ba singa se honestly seba tawba ngamnanabgi chance pibiu haibase aina manipur gi kai khumna jariba igi public singda ina sigi wafam sima thamjabani Jenims ki director ki makhada lema layang liba lai bagi pangkhai makhada leiba mioi kayada nunglepam mahananda amadi uripok kendra youth development organization na kusam naraga sel gi mateng pangkre Jenims ki director ki kuthangda hospital ase lemna layang liba singda mateng pangki bani Government school college sing asigi pibam phagan bada government tanatana oza sing su asoba thodang lai haina education minister Dr. Kesratan Kumar numit omni suna hotel class grande da sadagadaba motivation and leadership technique of government teacher haiba asid pangthopa workshop ama hautoba ki thoram da phongdokre Director University and Health Education sinna pangthopa workshop ase hautoba ki thoram aduda tongan tonba college ke principal amadi oza kaya su saru yake Minister Ratan Kumar workshop asiga marilenna makata na phongdokibada institution ama sakhot amada institution adugi head singi asoba thaudang lai haina so phongdoki akoi government gi institutions sing private gi schools sing colleges sing ga yengna matamda masi amna akoi gi magi kaino si akoi gi quality natraga magi tambi bagi regularity gi kari gi masi gi ngangna buse khoi loin khangi mahiroi sing si akoi gi government gi institutions se sumai ama tammi ado moi si jo khoi chapchana ma khoi da quality gi teaching gi akoi gi learning gi masi gi whatever facilities ma tu gi pibam se thokpa problem ama khoi mang da tare challenges khara khoi mang da lere masi kamaina address taw ga da ge si masi punna hona mina ba ma changi not only the government leiriba akoi gi leiriba stakeholders haiba tare masi gi loina ma akoi loi involve to mina ba ma changi Lamdam asidagi amuba ain loktho haiba demanda masa matomta mai thajadun laikidraba konma thoi suba sei chagi athauba haina mingtol pikhraba pebam sitaranjan gi tarani thorik suba ning sing thoram laliba tang tara tarukta miam gi wangang daba khongset amaganena thamai banda leiba thau ground da pangtholagani haina MSF ki serulamana khangalakli hauji matang aswaida break amatang lawjage manipur ma demaling tongan tongan ba ipaw singalone ne khoi break tagi amna thuna hanjarake nipo mengta da lebi Tata Shakti J6 set sizinabhiyu government piba guideline gi matung inna chap chana quality control torba Tata Shakti gi product ni Tata Shakti gi product sing set asigi district khudi magi retail outlet sing da fangbigani Tata Shakti Upon Fitness Center na sinjaba Manipur ki quality chawba case price oriba 6 state level transformation challenge 2016 paktuk sergani August 3 preliminary round November 3 final round loina grand final November 9 da competition asi thaung gi manung da masagi rumba henba ma diwat pamyo singna masagi normal weight thamduna chung firal chaba changdam na bani saruk yabiu first positions 1 lakh second position 40,000 third position 20,000 fourth position 10,000 fifth position 5,000
ब्रेक के मतंग ताना मुक्सरी हौजी मखा दबा पाउदा मणिपुर के आर्म फोर्स स्पेशल पावर्स एक्ट 1958 असि मपुंग फान लौथो हाइना खोंजंग संसिनदनिंgai मसुंग एसेंबली सेगमेंट तरेतगी एक असि लौथोख्रबा मतुंगदा सेगमेंट तरे असि मनुंग संदबा मफम सिंगदगी आर्म पर्सनल सिंगना फानिंग ममियो सिंग फाबगी थबक अमा हौजिक कन्ना सतबा हौरकले सेंगमाई एसेंबली कंस्टिट्युएंसी की मनुंग सन साजेमंग खुलदा मयुमदा तुमलिबा मियोय अनि अहिंगदा सिंगदादा लेबा निपान सुबा सम राइफल्स की कामु अमना फादना पुखिबगी थौदोक अमसु थोखरे मियोय अनि अदुदी संजेनम मनिंग लेकाइदगी सोरोखाइबम इबोमसा सही निपुनिपान अपोप लेखिद्रबा शामु अमसुंग संजेनम मखा लेकाइदगी थोक्सोम ब्रजा सिंह सही निपुनिपान अपोप ब्रजमनिने ममांग थागी कुंथ्रा अमसु कुत्रमाथोय अनि की लोनबा अहिंग पुंग तारानिथोय मिनिट ताराम सर पदवाइदा सिंगदागी निपान सुबा सम राइफल्स की टीममना कमेंट ड्रेस लाक्लगा मसुगा तुमलिबा इबोमसाबो वारी सानसी हाइना पुथोखरगा फाखिबनी नुमित अदुमक्तदा ब्रजसु मयुंगी गेट नमखाइरगा संलक्तुना फाखिबनी मखोय अनिगी मरक्ता ब्रजदी ngarang ayuk pumapalom taba matamda thadoraki adubo ibom sadi koana thadoraki hairaki adubo mangwandagi KCP gi demand letter ama yaurami haibadagi police station da sidaramadagi case lokolabanina thadop yarroi haina police ki ayona hairaki Misha Mama Maram Letana Hector Fari Batong Asibu Yani the Bafong Durtunangasi Sanjin Mamera Paibi Upper Lufna Wakan from Satakre Mayungi Amadi like I muse in a Fongdurapada Makoyani Si Cham Samzaba Low Uraga Hingzaba Naktane Assam Rifles Person Sing Aduna Ibom Sag Yumdagi Demand letter Fangi Hari Basiso Assam Rifles Person Sing Adudi Yum Manung Fawa Sanglam de Masina Ngayaki Tausinaba Tawong Haibasi Mayek Sena Takli Haina Piedam Wafum Kaya Tamlaki vote maya ni na chigumba thawdok se yam thoklakhini moi haije aduga vote maya da thokla agadi jen da tha taruk su laini adu noi yamna thoklakhini chigumba je hai lawai ji da leijabani na khoi ayuk nungdin pa da na khoi lau sure aduga taseng na khoi huji ahing tumdre adu nungdang ji da khoi maira pai da na khoi chatana lere khoi khunji da leiba khoi yam kijare adu moina phaba da na te huji moi di pharaga electric shock tawbire ade mioi begi punsi je tangkhayam chingchan bire moina Harba meeting je, Loina Mahujiki, Aki, Akang, Daudana, Huji, Akoy, Ipano Batukan, Pambi, Ahing Tumbangam, Dresibaila, Habada. Manipur Toliba Todoato Kaya, the Miam Yaifan about Asoba Todang, Lauriba, Irepa, Inat, Sanuralo in the Silol, Isel, Linkatibagi, Say Taramatorak, Surapagi Mapoko Munasi Pangtokre, Kongba, Nong Tomam Leka, Community Hall the Pangtokiba, Torom Asiga, Marilena, Iselgi President, Tongbram Ibim San Haikibada. Landamasigi mangsil liba inat amasung sanabi kanabagi pandamda isella silikat kibane adabo inat amadi sanabida natka yengba yaraktabana landamasida tholiba isu kayada saruk yaduna lubasina saruk yadun laki ning tamna lejaramba Manipur India gi pibanung da tilubadagi landamasigi mihat mipun yauna thawdu wathok kaya nomagi leptana thokli Amaromda mitop mian sa singna leptana sangsilakpana yellow missing mutkiba yabagi akibale dibane Tanza Sida Manipur Langakna Miamgi Ihul Kangdana Tumilation Basi Laibuk Tibane yellow mi kanana bahonariba GSLPSK Hanagi convener Ratani Matak the wanted lauto Maram Sade Kompamasi Handoktuna yellow mi kananaba Langak Hona from Toy Haina Tamki Ngasidi Equi Masing Yam Loctabani, Sangaiba, a quick saxum and a draba, Mitopian jassing at the Ngasidi, a quick tungan, but Jingi Jagasing, the Tampaki Jagasing, the Ngasidi, Lason Cosan Torakanda, a quiggy, or little people may say, Asukimati people to a habase, Punamanga Kanga Wapamni. Masi Kudimak singer say, Queen Octotan Makta, Makoi Lamdam to the lane of Highway Wapam Nate. Damasi the Lamasi Tawatabu, a quick Ramdam Sigi, a quick layback Lehow sound in a labor, a quick sing a siga, Laminaba Matamda, Makoi Mapalam, the Gisang Aba, Makoi Lepak Tungan, but taking Laiba, Mui sing a duty, carrying back Batam, Amaka Yanaba, Making Lamasi Wapam Duni. Bang the cell Tungsinba, cell in a season of Amazon insurance Yawagi Kanaba High Hiramda, Tawal District, White House Community Holder, Nomo by Awanas Mama, Pangtokre, United Bank of Indiana Sinduna, Navat Kimiang Makada Pangtoki Kem Aduda, Akangi Kayana, Zero Balance da, Account Hangbamadi, Insurance Scheme Kaya, Yawagi Matanga, Wanganki.
Jail haibasi miyabagi lamsat po sumthokna ba mafam amani Sajwat Central Jail bo mihat pong ontok piganu haina Muslim Council Manipurna thadorapa seolamana hairi haugiba July 13 gi ahingda Sajwat Central Jail manungda thokiba singnai oiba tamthiraba thodok amada Saudi Arabia masani haiba bandi ani amasung Manipuri masa bandi ama punna miyoi ahum sikibabu council sin haksina lawi amasung CBI gumba awama thaki body amada inquiry tawhannamasu dabi tawri 15 August naksilak pakalunena thangal vazada asadaw sing sek tawkre saktak se yawron da miyoi tara makhata na verification tongna bagidama police na lakhot kre nimidang waram Imphal West ki additional ASP TS becomes a miyang makhada thangal bazar ge dharmasala manakta Imphal West ki police na asadaw sing sek tawbagi thabak adu sathaki bani sek tawba aduna nan Manipuri yauna miyoi kaya ama masa masa gi saktak se sing pothok laga verification tawki masagi saktak se ni haiba Aadhaar card pothokpa miyoi singbo mafam adumaktada mobile gi QR code scanner sinaduna maming matha chumlabar haina su kumna yengki sek tawada loram matungda masagi saktak se pothopa ngamdaba miyoi tara makhatana verification tawnabagi damakta city police na lokhatki Mahiru sing tangai fadana sangba certificate sing lokthok nana bahon nabada STC SDO amasung DC office ki official singna ainiya da bamongda sales sabagi tabak satari haina MSO ki secretary general Manj Charang Themna maral sikre ngasi thami bandal laibe MSO ki loisang da pangtho pa pawmi singuna bamada manjitna lairaba Mahiru sing income tax domicile OVC schedule cast ama schedule 5 ki certificate launa na bahon nabada sel laitabana maram oiraga awaba kaya mayok nari amasung siasang singasi lauba matamda sel lautaba yade hairagadi revenue tax oina lobiu haina fongdoki nimitarani fabagi manungda niyom lana sales chariba official singasi matakta miyeng sangbinaba su stat asigi sub secretary da ngasi sia thadra khangan kri haire mangna makha taraduna siasang asibu lemna lauthopa yana bada Yanmata natana nimitarani fabagi manungda inquiry sataduna konai asigi mangsilakliba sing asigi matakta mahik sing asigi matakta akan ma excel lakhotaba tarabadi emsuna akan ma khongjang sing sangsilagani so haiki lairaba pangkhai gi makhada leiba mahiroi amana koi gi income certificate laukthokna bahonaba matamda lupa yankhai dagina chama fawwa tinghali haitare aduga muksu domicile laukthokpu matamda lupa chama dagina chani fawwa tinghanba aduga OBC gi certificate laukthokpu matamdana lupa chahum dagi lupa chatret fawwa lauri haitare tasengna mak lafum thoktaba bribe tawba illegal loiba tax fee money meama lauriba official sing asida yauriba koi khunai gi mahik sing ase ngasi gi lengak pasing asina thidoktuna matik chaba cherak pibiduna phabiu DC office sing na mairoi sing amadi lebak sagi na sing asdi phala horogadi MSU da complaint to birakpa yagani loina MSU na hairiba office adugi matakta akanba mass situation mass movement jangsenaba matam bundamakta sem saraga leire National Digital Literacy Mission ki makhada Computer Training Center ama Pradhan Mantri Kausab Vikas Yojana ki National Coordinator Hemant Larmana Sangakre Imphal East ki oina Kansipur leiba Last Syndicate Computer Training Center course home ki oina sadagodori training asida landamasigi inkaleba mahiru singbo digital literacy oina bagi damakta lemna takpi tamigadori bani Laliba tang ahum gi pung tara matui taba matam dalok laubung sika school gi mai onabada leiba network for the people Imphal West beyond project implemented by India HIV AIDS Alliance Nakona Sinduna NPPIW gi conference hold advocacy program ama pangthokani namit asidagi singjamai oinam thingela leiba social work oinam Romina singjamai assembly constituency gi mandal leiba mapureba laikhidraba amadi HIV ga sagon dan leiraba miui singda thagi oina pension piragani haina serwamana khangalakli Sandal District ki Moreda Fisalonsa ke tabak tawriba singi damakta cluster level motivation cum production plan formulation gi awareness program pangthokre awareness program adu handloom textile office sinuna ima kondong lairembi harau pung dangarang pangthokibani program adu da handloom ga mari lenaba official singamasang mafamadu da leiba Fisalonsa tawriba nupi kayana sakyaki Manipuri University Nahango Alumni Association Munana Sinduna Laliba Tang Taro ki ayupung ni pantaba matamda Manipuri University ki guest house the observation of Hiroshima Day and its relevance in today's World Highway theme the speech
competition ama pangthokani competition asida saru yanim class 11 amasung 12 tamliba mahiru singna akuba marol munna gi office dagi phone number 0385243512 da contact tornaba serula mada khangalakli Malem gi wen aying asa gi kal kai thar liba asida khar da oreba sungak thopang ngamna na ba sungna assembly constituency gi mafam kaya da sahi ohum gi mamang da thagi ba u sing ngasi assembly constituency sig MLA ke ranjina hakthengna na satni yangsin kre Kendra sigi manung da laiba kaksin khona wangu pangal tabi amadi serogi mafam sing da thaki u sara sing adu ayamana soiromba thengdaraki panba yabadi pambi khara amadi sa sanna sathok lamba su thengnaki sa sanna sathok lamba pambi sing aduna ngasi nahongna na amu u sara sing thajinduna sambal khajingi 2014 की जुलाई दा थागिबु उसी हुजिक लेरिसिनी कया अखोई फुट 13 मंगा वांगबु उ लोइना यावरे अदुना मयामदा मणिपुर की प्रजादा अदि अइना सम मेसेज सम पिजनिंग बसे उसी थारकांदा उसी हिंगनबा होनदबा यादे हाइबगी वखलोंदो मदुगा लोइना उसी थाहनिंगे टाइम टू टाइम आइगा फाउंडरगा डिपार्टमेंट की चारा लौरगा ngasidi वान होनजरकपदुना सही मंगा तरुकी मतुंगदि मसी यामना फजबा मफम अमसु ओइरनी अदुगा खोइगी अइंग असागी खनसे खरद ओरसु सेव तौनब होनबदा ngasiगी उ थारबिसिना खोइ खत्तोरसु मतेंग पिबा ngमनेबा Housing ngasi nogi basanabagi pau Free Qualifier Women's Football League ta Youth Welfare Club langthabala masung kripsa naurem thong ani mai pakre All Manipur Football Association amfagi ming makhada artificial turf ground pangthok liba football league asigi ngasi sana kiba ahan match aduda Youth Welfare Club langthabana naharul yai fathaurang club okram suthekpo panjal ahum ani da mai te piki match asi da mai pakra Youth Welfare Club langthabal gi sanaroi S Rina Roy na panjal ani aduga CS Basanti na panjal amaga chanki mai thiauraba naharul yai fathaurang club okram suthekki Panjal ani aduna El Sanatoy amasung Haisprajita ani na san kibane tournament asigi ahanba league ki aroba league Kripsa naurem thongi sandaroy N Ratnabala na Panjal ahum aduga Grace Dangmai na Panjal amaga sanduna Manipur Police Sports Club po Panjal Marisino da maiti papi bangam kibane double leg basis da pangthok liba pre qualifier league asida team manga na saru yari thasgi ahumda ki satar liba football league asigi anisubal league ki League match ani sanagani Under 17 boys state level Subato Mukherjee football tournament ki final da Nilamali English School Imphal West amasung Ukhrul Higher Secondary School anina lamba tongdaragani Department of Efficient Sports Government of Manipur na sinduna Kumalampak ki main stadium na ngasi sana kiba tournament asigi ahanba semi final da Nilamali English School Imphal West District ki Sandaroy H Santos Romario amadung TS Hem ahum na panjal amam sanduna Loyalam Public School Bishnupur Panjal ahum ani da maiti papi ki bane tournament asigi ani suba semi final dana Ukhrul Higher Secondary School ki Afros A Higher Secondary School Imphal Ispo Panjal ani amada maiti papi bangam ke final sankraba Ukhrul Higher Secondary School ki Panjal ani ado Mayon Kaping amasung ti thangtar ani na san ki bane Manipur ki district mapan amasung subdivision ani dagi lakpa football team taramatane saturday tournament asida saru yari hayeng tournament asigi final match sanaragani Rio Olympics 2016 da saru yagadori ba Manipur gi sanaroi taru ki damakta irat thauni ba ki thoram pangthokre Kumalampak ki hockey stadium da Manipur hockey na sindna ngasi pangthoki ba thoram aduda top khonang makong Imphal East gi El Manglem ma sungzamini ani ki masanopi Asar Bomela Devi Laishram Lamlai Assembly constituency ki manung san laiba Nongpok Kaksing da gi Eskriti ma sungtombi laima ani ki masanopi weightlifter Saikom Mirabai Shano Thamaiban Hizam Dewalaikai dagi P Siam Sundarama Sunglata Devi ani ki masanopi hockey Sandaroi Pukramam Susila Cheno Bishnupur district ki manung san laiba Thawal dagi Tes Suramani amasung Komolini ani ki masanopi hockey Sandaroi Anuradha Thoksom Khurai Larimam Laikai dagi Kes Dananjoi amasung Prabhavati Devi ani ki masanupa hockey Sandaroi
Khadangvam Kothajit amasung Basi Kongwangkai Loman Bidag Laiba Tes Babini Devi Masanupa Hoki Sandaroi Kanguzam Singlansana Haiba Sandaroi Taruk Asina Magi Masana Singaduda Mai Park to the Manipuri Mingset Porakpa Ngam Oirasan Haina Tony Zakibani Taramadu Sandaru Sing Adugi Immunogimio Sing Manipu Hoki Taumi Singlona Sandaroi Kayana Sharviaki Handaki Rio Olympics Indiana Pagi Makal Maka Kiagi medal Ekoi Lorkani Hydra Asatawi Madugi Manungda Hoki Hariba Masana Sigisu Indiana medal Lorkani Haibagi Ekoi Achet Pataza Badulajay Paramaduna Ekoi Ngasigi Ekoi Pulap Pulaga Sorgi Mafamda Pratna Tongjabagi Pudong Java Silojavani Humpumato Suba Sarso Sansing KCSICV Memorial League Kam Knockout Open Kang Tournament Yes School Kangkut Mai Pakre Manipu Kang Association Iming Makada Kaisantong Kang Cultural Organization Sindana Kaisantong Elamam Lekaigi Kabam Lakpaman to Tangasi Sana Kiba Tournament Sik Hom Suba Licta Yes School Kangkut Singjami Kangkut Papanjil Tara Tarukta Maiti Papibungam Kibane Tongan Tongan Kangkut Taran to the Kang Mari Tokna Kaidok to the Saturday Ribat Lik Asigi Hayeng Sanaga the Mari Subal Metsta Gofal Def Kangkut Amasung Hawk Kangkut Anina Lamba Tonganagani Haina Manipu Kang Association Secretary Hadorapa Sirlamana Kangalagli How's the Arubada Morapa Palmana Pizari July Kuntragi Sazwa Zel get Haudo for Magistrate Inquiry Town of Kangan Cray, Zel Administration Asobiam Labadi, Excel Lavatani Hina Home Minister Gakan Fondo Cray. Yellow me Kanjanabagi Bill Sam Never Daily Lubat, Law Department of Supreme Court lawyers and Unabagi report Laire, Atabamatam all political party Masung, stakeholders Singa, Tanaragani Hairi. Seltongi Pibam Patabana Rio Olympics the Yagadori Manipur Olympian Taruta, Selgi Mating Pibam Amdri Haina, UDF Sports Department of Fongdokle. Manipur Handloom Directorate Ama, Lehena Bastard Government Ayaba Pire, Kamas Haina, Kamas Industries Minister Govindas 1000 of Fongdokre. Fit Oidre Haidamba, Luang Samong is Central Hombo, Fit Oide Haibagi order Karamatoki Bano Haina, Paumission Hangba, Wahangi Pakum, Sosolfia Dipamena, Bibangam Kidre. Manipur the Nepali Singing Tau Hakatagi, citizens within likely Adobo, State Asagi Yellow Mini Haibadi Achumok Oyo Haina, UCM Fongorakli.